ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯥꯔꯠ ꯑꯃꯁꯨꯡ ꯀꯜꯆꯔꯗ ꯃꯃꯤꯡ ꯂꯩꯔꯛꯏ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯜꯂꯛꯏ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ ꯈꯜꯂꯤ ꯑꯥꯔꯠ ꯑꯃꯁꯨꯡ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜꯂꯣꯟ ꯀꯌꯥꯅ ꯂꯝ ꯑꯁꯤꯕꯨ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯂꯝ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯕꯨ ꯁꯛ ꯇꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯤ ꯉꯁꯤꯁꯨ ꯑꯥꯔꯠꯄꯨ ꯄꯥꯝꯖꯕ ꯅꯍꯥ ꯀꯌꯥ ꯂꯝ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯃꯗꯤ ꯂꯝ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄꯗ ꯊꯧꯗꯥꯡ ꯌꯥꯅꯕ ꯍꯣꯠꯅꯔꯛꯂꯤ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯥꯔꯠꯀꯤ ꯂꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯛꯂꯤꯕ ꯊꯤꯌꯦꯇꯔ ꯑꯃꯗꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯑꯥꯔꯇꯤꯁꯠ ꯑꯃꯤꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯖꯔꯤꯕꯤ ꯂꯣꯔꯤꯟꯗꯥ ꯌꯨꯝꯅꯥꯝ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯒꯤꯗꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯑꯥꯔꯇꯤꯁꯠ ꯑꯃꯤꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯑꯃꯤꯠꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯍꯧꯗꯣꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯃꯤꯠꯀꯤ ꯂꯩꯐꯝ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤ ꯀꯔꯤ ꯇꯝꯕꯤꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯍꯥꯟꯅ ꯁꯝꯂꯞꯅ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯍꯥꯔꯣꯜ ꯈꯣꯟꯖꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯃꯤꯠ ꯀꯨꯃꯥꯔ ꯁꯤꯡ ꯑꯩ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯀꯧꯋꯦ ꯃꯃꯥꯒꯤꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯡꯕꯤ ꯑꯃꯤꯇꯥ ꯗꯦꯕꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯃꯔꯤ ꯁꯨꯏ ꯑꯩꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯏꯊꯛꯇ ꯏꯆꯦ ꯑꯅꯤ ꯑꯗꯩ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯏꯆꯦ ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ MUC ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯊꯤꯌꯦꯇꯔꯗ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯊꯤꯌꯦꯇꯔꯒꯤ ꯂꯝꯁꯤꯗ ꯇꯝꯕ ꯍꯧꯕꯤꯔꯤ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯕꯨ ꯊꯤꯌꯦꯇꯔꯒꯤ ꯋꯥꯔꯤꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯇꯥꯅꯤꯡꯒꯅꯦꯅ ꯈꯜꯂꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯟꯅ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯍꯥꯟꯅ ꯁꯥꯈꯤꯁꯦꯅ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯋꯥꯔꯤꯁꯦ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯗꯅ ꯂꯩꯔꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯑꯃꯈꯛꯅꯤ ꯑꯗ ꯄꯦꯔꯣꯗꯤꯁꯤꯗ ꯑꯃꯤꯠꯅ ꯌꯥꯎꯕ ꯍꯧꯕꯤꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯗ ꯌꯥꯎꯔꯛꯈꯤꯕꯁꯦ ꯀꯅꯥ ꯊꯦꯡꯅꯕꯗꯒꯤ ꯌꯥꯎꯁꯤ ꯀꯥꯏꯅ ꯍꯧꯔꯒ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯗ ꯂꯩꯔꯛꯄꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯁꯨ ꯈꯤꯇꯪ ꯂꯤꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯗ ꯌꯥꯎꯔꯛꯄꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯁ꯭ꯋꯥꯏꯃꯨꯛꯇ ꯍꯥꯏꯇꯥꯔꯦ 2017 ꯁꯨꯃꯥꯏꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯁꯤ ꯌꯥꯎꯔꯛꯄꯁꯦ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯗ ꯀꯩꯝ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯂꯩꯆꯤꯜꯗꯒꯤ ꯀ꯭ꯋꯥꯛ ꯍꯥꯏꯅ ꯄꯦꯔꯣꯗꯤ ꯑꯃ ꯐꯣꯝ ꯇꯧꯗꯧꯕ ꯑꯗꯣ ꯁꯤꯒꯤ ꯁꯨꯇꯤꯡ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃ ꯁꯥꯒꯗꯕ ꯁꯤꯒꯤꯁꯦ ꯀꯥꯁꯦ ꯁꯨꯝ ꯋꯥꯠꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯄꯦꯔꯣꯗꯤ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯃꯍꯦꯁ ꯍꯣꯏ ꯑꯗꯒꯤ ꯑꯕꯤꯅꯥꯁ ꯍꯣꯏ ꯑꯗꯒꯤ ꯗꯥ ꯀꯤꯁꯟ ꯍꯣꯏ ꯃꯣꯏ ꯃꯈꯩꯅ ꯇꯧꯔꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯛꯑꯦ ꯅꯨꯃꯤꯠꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯇ ꯁꯥꯕꯒꯤ ꯁꯨꯃꯥꯏꯅ ꯀꯥꯁ ꯑꯃ ꯋꯥꯠꯂꯤ ꯑꯗꯣ ꯅꯪꯅ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯅꯪ ꯀꯩ ꯈꯜꯂꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯍꯥꯏ ꯑꯗꯩ ꯑꯩꯁꯨ ꯋꯥꯈꯟꯁꯦ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯟꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯈꯜꯂꯝꯗꯦ ꯍꯥꯟꯅ ꯑꯗ ꯃꯣꯏꯅ ꯗꯛ ꯍꯥꯏꯔꯛꯄꯗꯤ ꯑꯩꯁꯦ ꯋꯥꯈꯟꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏ ꯈꯨꯗꯛꯇꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯎꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯋꯥꯏꯗ ꯎꯅꯔꯒ ꯋꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯁꯥꯕꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯁꯨꯇꯤꯡꯁꯦ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯈꯤꯕꯅꯦꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯏꯍꯥꯟ ꯍꯥꯟꯕꯁꯤꯗ ꯁꯤꯒꯤ ꯁꯨꯇꯤꯡꯁꯦ ꯇꯧꯔꯛꯄꯁꯤꯗ ꯄꯥꯈꯠ ꯍꯥꯀꯠꯄ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯕꯤꯔꯝꯒꯅꯤꯅ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯑꯍꯥꯟꯕ ꯁꯨꯇꯤꯡꯁꯦ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯁꯨꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤꯀꯣ ꯅꯝꯃꯤꯁꯦ ꯑꯗꯣ ꯀꯛꯆꯤꯡ ꯃꯅꯨꯡꯁꯨ ꯑꯣꯏꯔꯕꯅꯤ나 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯅꯝꯁꯤꯜꯂꯦ ꯁꯨꯇꯤꯡꯁꯦ ꯑꯗꯩ ꯂꯩꯀꯥꯏ ꯃꯤ ꯃꯈꯩꯁꯦ ꯂꯣꯏ ꯊꯣꯛꯂꯛꯑ ꯌꯦꯡꯉꯣ ꯑꯗꯩ ꯑꯩꯅ ꯃꯁꯛ ꯈꯪꯕꯁꯨ ꯀꯩꯁꯨ ꯂꯣꯏꯅꯀꯣ ꯑꯗꯒꯤ ꯑꯩꯅꯒ ꯁꯥꯏꯗꯨꯅꯒ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯁꯥꯏꯗꯣ ꯅꯨꯄꯤꯒ ꯁꯥꯖꯤꯜꯂꯦ ꯑꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯅ ꯌꯦꯡꯀꯥꯟꯗ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯏꯀꯥꯏꯕꯁꯤ ꯃꯥꯏꯁꯦ ꯂꯩꯗꯅ ꯂꯣꯠꯂꯦ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯒꯦ ꯑꯗꯨ ꯄꯣꯠꯇꯨꯃ ꯚꯤꯗꯤꯑꯣꯗꯨꯗ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝ ꯊꯣꯏꯅ ꯈꯟꯕ ꯈꯣꯠꯄꯗꯤ ꯂꯩꯈꯤꯗꯦ
ꯁꯨꯇꯤꯡꯒꯤ ꯃꯇꯝꯗꯨ ꯁꯨꯇꯤꯡꯒꯤ ꯃꯔꯛꯇꯨꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯟꯈꯤꯑꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯚꯤꯗꯤꯑꯣ ꯊꯣꯛꯂꯀꯥꯟꯗꯗꯤ ꯑꯁ ꯋꯥꯈꯟꯗ ꯀꯥꯎꯈꯤꯕꯗꯣ ꯂꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯪꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯀꯥꯟ ꯃꯇꯝꯗꯒꯤ ꯁꯤꯁꯤꯗ ꯆꯪꯕꯤꯔꯛꯑꯦꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯈꯣꯡꯗꯥꯕꯤꯔꯛꯑꯦꯅ ꯊꯝꯖꯒꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯦꯛꯇꯤꯡꯁꯦ ꯄꯥꯝꯃꯒ ꯑꯗꯨꯝ ꯍꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯤꯂꯥꯒꯨꯝꯕ ꯌꯥꯎꯒꯦ ꯐꯤल्मꯒꯨꯝꯕ ꯌꯥꯎꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯍꯧꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯔꯛꯑꯦ ꯋꯥꯈꯜ ꯑꯗꯨꯝ ꯃꯌꯥꯝ ꯈꯟꯕ ꯑꯩꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯍꯧꯔꯛꯑꯦ ꯑꯩꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯁꯦ ꯁ꯭ꯀꯨꯜꯗ ꯗꯔꯃꯥ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯟ ꯅꯥꯏꯠ ꯄ꯭ꯂꯦꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯑꯗꯨꯝ ꯂꯤꯂꯥ ꯐꯂꯥꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯄꯥꯝꯕꯁꯤ ꯀꯔꯝꯃꯥꯏꯅ ꯇꯧꯔꯒ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗꯤ ꯄꯨꯔꯥ ꯖꯦꯔꯣ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯀꯩꯝ ꯈꯪꯗꯦ ꯑꯗꯣ ꯃꯇꯝ ꯁꯨꯝ ꯈꯤꯇꯪ ꯁꯨꯝ ꯆꯪꯉꯛꯄꯗꯒꯤꯗꯤ ꯑꯦꯛꯇꯤꯡ ꯍꯥꯏꯕꯁꯤ ꯊꯤꯌꯦꯇꯔ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯇꯧꯕ ꯌꯥꯕꯁꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯕꯅꯣꯅ ꯊꯤꯔꯀꯥꯟꯗꯗꯤ ꯊꯤꯌꯦꯇꯔ ꯇꯧꯕꯁꯤꯁꯨ ꯀꯥꯟꯅꯕ ꯑꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯦ ꯑꯗꯒꯤ ꯄꯦꯔꯣꯗꯤ ꯇꯧꯕꯅ ꯇꯧꯕ ꯑꯗꯒꯤ ꯐꯤꯂꯝꯁꯨ ꯇꯧꯕ ꯑꯗꯒꯤ ꯊꯤꯌꯦꯇꯔꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠꯀꯤ ꯂꯝ ꯉꯥꯛꯇꯁꯨ ꯑꯣꯏꯕꯅ ꯂꯣꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕꯤꯔꯝꯗꯣꯏꯅꯦ ꯂꯩꯅꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯄꯦꯔꯣꯗꯤꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗꯒꯤ ꯅꯝꯕꯁꯤꯗ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯦ ꯁꯨꯇꯤꯡ ꯇꯧꯔꯒ ꯊꯣꯛꯄꯁꯤꯗꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯦ ꯈꯣꯠꯂꯦꯅ ꯁꯨꯝ ꯊꯝꯕꯤꯔꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯦꯔꯣꯗꯤꯁꯤꯗ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯁꯤꯗ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯇꯤꯡꯁꯦ ꯇꯧꯔꯦ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯗꯩ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛ ꯔꯤꯑꯦꯛꯁꯟꯁꯨ ꯂꯥꯛꯑꯝꯒꯅꯤ ꯑꯗ ꯃꯁꯤꯗ ꯁꯨꯝ ꯂꯩꯕꯤꯕꯁꯤꯗꯀꯣ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯁꯨꯇꯤꯡꯁꯦ ꯇꯧꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗ ꯑꯗꯨꯝ ꯅꯣꯛꯏꯕꯅꯦꯕ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯇꯤꯡꯁꯦ ꯇꯧꯕ ꯀꯥꯟꯗꯒ ꯅꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯇꯧꯔꯝꯒꯗꯕꯁꯨ ꯑꯗꯨꯝ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤꯗ ꯁꯨꯇꯤꯡ ꯇꯧꯕꯗ ꯊꯦꯡꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯍꯥꯏꯗꯤ ꯌꯥꯝ ꯊꯝꯕꯤꯕ ꯌꯥꯕ ꯅꯤꯡꯁꯤꯡꯕꯁꯤꯗ ꯂꯤꯔꯝꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯂꯤꯕꯤꯔꯝꯃꯣ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯂꯤꯖꯔꯝꯒꯦ ꯅꯨꯡꯉꯥꯏꯌꯦ ꯁꯨꯇꯤꯡꯁꯤ ꯅꯨꯡꯉꯥꯏ ꯁꯦꯡꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯁꯨꯇꯤꯡ ꯁ꯭ꯇꯥꯏꯜꯁꯤꯒꯁꯨ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯄꯦꯔꯣꯗꯤꯒ ꯇꯧꯔꯤꯕ ꯁꯨꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯨꯇꯤꯡꯁꯦ ꯃꯔꯥꯝꯗ ꯇꯧꯋꯦ ꯃꯔꯥꯝꯗ ꯇꯧꯕꯁꯦ ꯑꯁ ꯆꯠꯂꯦ ꯒꯥꯔꯤꯗ ꯇꯧꯔꯒ ꯆꯠꯂꯒ ꯁꯨꯇꯤꯡꯁꯦ ꯇꯧꯅ ꯖꯦꯅꯦꯔꯦꯇꯔ ꯑꯃꯨꯛ ꯌꯥꯁꯤꯜꯂꯛꯇ ꯑꯗꯒꯤ ꯃꯐꯝꯗꯨꯗꯤ ꯑꯗꯩ ꯅꯨꯡꯁꯥꯒ ꯁꯥꯔꯃꯤꯅ ꯀꯩꯝ ꯈꯟꯐꯝ ꯈꯣꯠꯐꯝ ꯀꯩꯝ ꯂꯩꯇꯦꯕ ꯀꯩꯝ ꯈꯣꯠꯄ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯒ ꯉꯥꯏꯍꯥꯛꯇꯤ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯇꯥꯔꯀꯥꯟꯗꯕꯨꯗꯤ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯖꯕ ꯚꯤꯌꯣꯔꯁꯤꯡꯅꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤꯗ ꯊꯦꯡꯅꯔꯛꯄ ꯏꯁꯇ꯭ꯔꯒꯜꯗꯨꯗꯤ ꯑꯋꯥꯕꯁꯨ ꯊꯦꯡꯅꯔꯛꯏ ꯑꯗꯒꯤ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝꯗꯣ ꯆꯠꯄꯗ ꯉꯟꯅ ꯆꯠꯂꯤꯅꯦ ꯆꯠꯄꯗꯤ ꯁꯨꯇꯤꯡꯗꯨꯒꯤ ꯑꯗꯣ ꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯉꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯇꯥꯔꯅ ꯁꯤꯗ ꯌꯧꯔꯛꯑꯦ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯁꯨꯇꯤꯡꯁꯤ ꯇꯧꯃꯤꯟꯅꯔꯦ ꯑꯗꯒꯤ ꯑꯃ ꯇꯧꯃꯤꯟꯅꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯝ ꯑꯣꯏꯅ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯁꯨꯇꯤꯡꯁꯦ ꯇꯧꯅ ꯑꯃꯅꯁꯨ ꯋꯥꯊꯤ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯑꯃꯅꯁꯨ ꯋꯥꯊꯤ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯕꯁꯤꯅꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯀꯛꯆꯤꯡ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡꯁꯤꯁꯨ ꯀꯛꯆꯤꯡꯗꯁꯨ ꯑꯌꯥꯝꯕ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤꯡꯁꯦ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯂꯥꯡꯕꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯨꯝꯕ ꯅꯝꯕ ꯈꯣꯠꯄ ꯇꯧꯕ ꯑꯁꯨꯝꯕ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯏꯁꯄꯣꯠ ꯃꯐꯝ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯇꯤꯡ ꯃꯣꯏꯅ ꯇꯧꯈꯤꯕ ꯁꯨꯇꯤꯡ ꯑꯁꯦꯡꯕ ꯃꯐꯝꯗꯨ ꯏꯁꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯂꯒ ꯑꯗꯨꯒꯨꯝꯕꯒꯤ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯌꯥꯝ ꯊꯦꯡꯅꯕꯒꯤ ꯄꯨꯟꯕꯒꯤ ꯆꯠꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯝ ꯃꯦꯝꯕꯔ ꯂꯩꯖꯔꯒꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗ ꯑꯣꯏꯔꯒꯁꯨ ꯀꯥꯞꯄ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯣꯂꯤꯗꯕꯨ ꯑꯣꯏꯔꯒꯁꯨ ꯊꯥꯡꯕ ꯈꯣꯠꯄꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯨꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯑꯦꯛꯇꯤꯡ ꯈꯛꯇ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛ ꯍꯩꯖꯤꯟꯕ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯃꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯍꯥꯏꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯒꯤ ꯂꯤꯞꯁꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯇꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯑꯃꯨꯛ ꯐꯤꯜꯝꯒꯤ ꯃꯆꯦꯠꯀ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯇꯧꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯣꯗꯤꯒꯤ ꯇꯤꯝꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯁꯤꯁꯤꯡꯁꯦ ꯅꯝꯃꯛꯄꯁꯤꯗ ꯑꯃꯒ ꯃꯑꯣꯡꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯝ ꯈꯦꯠꯅꯕ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯔꯝꯃꯨ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯝ ꯂꯩꯕꯒꯤ ꯀꯣꯏꯁꯟꯅꯤꯀꯣ ꯂꯤꯞꯁꯤꯡ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯦꯔꯣꯗꯤꯒꯤ ꯑꯣꯏꯅ ꯏꯁꯥꯅ ꯇꯧꯖꯔꯒ ꯑꯗꯒꯤ ꯗꯥꯏꯂꯣग ꯏꯔꯒ ꯇꯧꯕꯅ ꯑꯃ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯅ ꯃꯤꯅ ꯇꯧꯈ꯭ꯔꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯅꯦ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯏꯁꯩꯁꯤꯁꯨ ꯑꯃꯨꯛ ꯐꯥꯗꯣꯏꯅꯦꯕ ꯏꯁꯩꯁꯤ ꯐꯥꯗꯣꯏꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯀꯔꯤ ꯇꯧꯈꯤ ꯑꯩꯅ ꯀꯩꯗꯧꯅꯤ ꯑꯗꯨꯗ ꯆꯥꯟꯅꯅꯕ ꯃꯑꯣꯡ ꯑꯗꯒꯤ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯍꯜꯂꯒ ꯑꯃꯨꯛ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯒꯦꯔꯥ
ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯈꯤꯇꯪꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯄꯣꯠꯇꯨ ꯌꯦꯡꯕꯗ ꯃꯤꯅ ꯌꯥꯔꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯗꯥꯏꯂꯣꯒꯀꯨꯝꯕ ꯁꯨꯝ ꯂꯧꯊꯣꯛꯑꯒ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣग ꯂꯧꯊꯣꯛꯑꯒ ꯇꯧꯕ ꯈꯣꯠꯄꯁꯤꯁꯨ ꯂꯣꯏ ꯈꯪꯉꯦ ꯍꯥꯏ ꯇꯥꯏꯃꯤꯡ ꯁꯦꯠ ꯍꯥꯏꯗꯤ ꯁꯦꯀꯦꯟ 2-3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤ ꯉꯥꯡꯗꯣꯏꯅꯤꯀꯣ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯁꯤ ꯉꯥꯡꯗꯣꯏꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯁꯦꯠ ꯍꯥꯏꯗꯤ ꯀꯣꯛꯁꯤꯗ ꯁꯦꯠ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯦꯕ ꯃꯤꯠ ꯌꯦꯡꯕꯗꯒꯤ ꯍꯧꯔꯒ ꯀꯣꯛ ꯅꯣꯝꯕꯁꯤꯕꯨꯛꯇ ꯂꯣꯏ ꯌꯦꯡꯕꯤꯔꯝꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯈꯦꯠꯅꯕꯁꯦ ꯍꯥꯏꯗꯤ ꯚ꯭ꯌꯨꯗꯣ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯎꯍꯟꯗꯣꯏ ꯃꯤꯅ ꯎ ꯀꯥꯟꯗꯗꯤ ꯑꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤ ꯀꯥꯏꯗꯒꯤ ꯀꯥꯏꯕ ꯃꯣꯏꯅ ꯇꯧꯔꯤꯅꯣ ꯑꯗꯩ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯀꯃꯥꯏꯅ ꯆꯤꯊꯔꯤꯅꯣ ꯅꯥꯟꯊꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯀꯨꯞꯊꯔꯒ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯆꯪꯕꯅꯤꯅ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯁꯨꯇꯤꯡꯁꯦ ꯇꯧꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯒ ꯅꯝꯗꯣꯏꯁꯤꯅ ꯁꯤꯅꯤ ꯍꯥꯏꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯗꯒꯤ ꯔꯤꯍꯥꯔꯁꯦꯜ ꯃꯇꯦꯛ ꯑꯃ ꯍꯥꯏꯗꯤ ꯗꯥꯏꯂꯣꯒꯁꯤꯃ ꯑꯃꯨꯛ ꯉꯥꯡꯅꯕ ꯑꯗꯩ ꯌꯥꯔꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯈꯦꯠꯅꯕ ꯑꯗꯒꯤ ꯄꯦꯔꯣꯗꯤꯒꯤꯗꯤ ꯖꯁ ꯁ꯭ꯀ꯭ꯔꯤꯞꯇꯨꯃ ꯁꯤꯅꯤ ꯇꯧꯗꯣꯏꯁꯤ ꯈꯣꯠꯇꯣꯏꯁꯤꯅ ꯑꯗꯨꯅ ꯍꯥꯏꯔꯅꯤ ꯑꯗꯒꯤ ꯐꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯧꯔꯁꯤꯔꯥ ꯍꯥꯏꯔꯒ ꯑꯦꯛꯇꯤꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯈꯣꯠꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯦꯁꯤꯁꯇꯦꯟꯁꯤꯅ ꯍꯥꯏꯐꯦꯠ ꯇꯥꯛꯑꯅꯤ ꯁꯝꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯒꯤ ꯑꯗꯒꯤ ꯏꯁꯩꯗꯒꯤ ꯂꯧꯊꯣꯛꯑ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯠ ꯃꯌꯥꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯛꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯦꯠꯅꯕ ꯈꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯣꯏ ꯃꯌꯥꯝꯅ ꯌꯦꯡꯉꯛꯄꯗꯁꯨ ꯆꯞ ꯃꯥꯟꯅꯕꯁꯤꯗꯅꯦꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨ ꯇꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯒꯤ ꯗ꯭ꯔꯦꯁꯇ ꯑꯣꯏꯔꯁꯨ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯆꯥꯅꯅꯉꯥꯏ ꯃꯣꯏꯅ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯤ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯉꯣꯟꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯥꯏꯔꯛꯑꯣ ꯂꯩꯇ꯭ꯔꯒꯅ ꯊꯤꯅꯔꯁꯤ ꯈꯣꯠꯂꯁꯤ ꯂꯩꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯦꯔꯣꯗꯤꯁꯦ ꯑꯗꯨꯝ ꯇꯧꯔꯨꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯑꯆꯨꯝꯕꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯃꯆꯨꯁꯤꯗꯒꯤ ꯍꯧꯔꯒ ꯐꯛꯂꯥꯡꯒꯤ ꯀꯂꯔꯁꯤꯕꯨ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯆꯨꯁꯤꯕꯨꯛꯇ ꯑꯗꯨꯝ ꯌꯥꯔꯤꯉꯩ ꯃꯥꯟꯅꯔꯒꯗꯤ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯗꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯅ ꯇꯥꯛꯄꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯤꯠꯅ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯑꯦꯛ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯎꯖꯔꯦ ꯃꯁꯤꯗꯩꯁꯤꯗ ꯏꯁꯥꯅ ꯍꯣꯏ ꯂꯣꯏꯅꯃꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯄꯥꯝꯅ ꯇꯧꯕꯤꯔꯛꯑꯝꯒꯗꯣꯏꯅꯦ ꯑꯗ ꯈꯔ ꯍꯦꯟꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯅ ꯇꯧꯈꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯈꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯐꯥꯏꯅꯦꯜ ꯔꯤꯖꯜꯇꯣ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯏꯁꯥꯗ ꯈꯔ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯕ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯅ ꯊꯥꯖꯩꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯂꯩꯇꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯨꯇꯤꯡꯁꯦ ꯆꯠꯂꯒ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯁꯨꯇꯤꯡꯁꯦ ꯇꯧꯔꯁꯤ ꯍꯥꯏ ꯀꯥꯟꯗ ꯇꯧꯕꯁꯤꯅꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ ꯑꯗꯒꯤ ꯁꯨꯇꯤꯡꯁꯦ ꯇꯧꯕ ꯍꯧꯈ꯭ꯔꯒ ꯑꯃꯨꯛ ꯂꯦꯞꯊꯣꯛꯄꯁꯤꯁꯨ ꯑꯃꯨꯛ ꯕꯦꯔꯥ ꯌꯥꯝ ꯇꯧꯋꯦꯕ ꯅꯝꯃꯁꯤ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯏꯁꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯅꯨꯡꯉꯥꯏꯕꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯉꯁꯤꯐꯥꯎ ꯁꯨꯇꯤꯡ ꯇꯧꯔꯛꯄꯁꯤ ꯗꯥ ꯁꯤꯁꯟ ꯍꯣꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯑꯗꯒꯤ ꯀꯥꯝꯆꯥꯎ ꯍꯣꯏ ꯑꯗꯒꯤ ꯃꯍꯦꯁ ꯍꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯛꯑꯦ ꯑꯩꯅ ꯗꯥꯏꯂꯣꯒꯁꯤ ꯃꯁꯤꯃ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯃꯨꯛ ꯁꯤ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯁꯤ ꯇꯧꯔꯛꯀꯦ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯝ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯇꯤꯝꯋꯥꯔꯛꯅꯤꯅ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯤ ꯑꯩ ꯈꯛꯇꯪ ꯀꯣꯑꯦꯛꯁꯤ ꯇꯧꯃꯤꯟꯅꯗꯣꯏꯁꯤꯁꯨ ꯌꯥꯝ ꯂꯨꯕꯅꯤꯅꯀꯣ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯤ ꯃꯥꯅ ꯈꯪꯗ ꯇꯥꯔꯒꯗꯤ ꯑꯩꯒꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕꯁꯨ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯅꯨꯡꯉꯥꯏꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗ ꯑꯣꯏꯅ ꯍꯥꯏꯖꯒꯦꯀꯣ ꯍꯥꯏꯗꯤ ꯁꯌꯥ ꯐꯤꯂꯝꯒꯤ ꯌꯥꯃꯨ ꯒꯥꯏꯀꯨꯅ ꯇꯧꯕ ꯀꯃꯂꯥꯒ ꯇꯧꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯁꯤꯇꯤꯡꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯊꯤꯅ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯃꯗꯨꯗꯤ ꯁꯦꯡꯅ ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯒꯤ ꯑꯗꯒꯤ ꯏꯁꯩꯗꯒꯤ ꯑꯗꯒꯤ ꯁꯨꯇꯤꯡ ꯏꯁꯄꯣꯠꯇꯒꯤ ꯆꯠꯄꯗꯒꯤ ꯈꯨꯠꯄꯗꯒꯤ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯍꯣꯏ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯇꯥꯕꯤꯅꯤꯡꯂꯝꯒꯅꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯎꯅꯔꯒ ꯗꯥꯏꯂꯣഗ് ꯑꯃꯐꯥꯎ ꯇꯧꯍꯟꯗꯕ ꯍꯥꯏꯕꯁꯦ ꯄꯦꯔꯣꯗꯤꯗꯒꯤ ꯑꯗꯣ ꯃꯄꯨꯡ ꯐꯥꯔꯣꯏꯗꯣꯏꯅꯦꯕ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯤꯠꯅ ꯍꯧꯖꯤꯛꯐꯥꯎꯗ ꯇꯧꯕꯤꯔꯛꯂꯤꯕ ꯗꯥꯏꯂꯣഗ് ꯃꯌꯥꯝ ꯁꯤꯗꯒꯤ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣഗ് ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯗꯥꯏꯂꯣꯒꯁꯦ ꯍꯣꯏ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯗꯣ ꯗꯥꯏꯂꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯍꯥꯏꯇꯥꯔꯦ ꯄꯦꯔꯣꯗꯤꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯁꯪꯒꯤꯗ ꯑꯩꯈꯣꯏ ꯀꯥꯝꯆꯥꯒ ꯑꯩꯒ ꯀꯥꯝꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠꯁꯤꯗ ꯋꯥꯏꯜ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯆꯠꯂꯕ ꯃꯇꯨꯡꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯗꯥꯏꯂꯣꯒꯇꯨ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯏꯕꯥꯅꯤ ꯎꯅꯐꯝꯗꯣ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯝꯃꯦ ꯑꯗꯒꯤ ꯁꯤꯗꯩ ꯃꯥꯁꯤ ꯂꯥꯛꯑꯅꯤ ꯗꯥ ꯀꯩꯗꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯁꯤ ꯌꯦꯡꯉꯣꯕ ꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯍꯥ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯒꯨꯝꯕꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯥꯏꯂꯣഗ് ꯃꯇꯦꯛ ꯑꯃꯁꯨ ꯇꯥꯃꯤꯟꯅꯔꯦ
ꯑꯗ ꯉꯁꯥꯏꯗꯒꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯖꯔꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯄꯦꯔꯣꯗꯤꯒꯤ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯆꯔꯛꯂꯒ ꯊꯤꯌꯦꯇꯔꯒꯤ ꯂꯝꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯤꯌꯦꯇꯔꯒꯤ ꯂꯝꯁꯤꯗꯁꯨ ꯈꯣꯡꯗꯥꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯊꯤꯌꯦꯇꯔꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯄꯁꯦ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯍꯧꯔꯛꯄꯒꯤ ꯆꯪꯉꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯆꯪꯉꯛꯄꯁꯤꯗꯕꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁꯀꯨꯝꯕ ꯑꯃ ꯂꯩꯔꯒ ꯑꯌꯥꯝꯕ ꯁꯨꯝ ꯆꯪꯅꯔꯛꯄ ꯑꯣꯏꯅꯁꯨ ꯎꯖꯩ ꯑꯗꯨꯅ ꯊꯤꯌꯦꯇꯔꯁꯤ ꯆꯪꯉꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯪꯂꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯊꯝꯕꯤꯌꯨ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯏꯁꯟꯅꯦ ꯍꯥꯏꯗꯤ ꯊꯤꯌꯦꯇꯔ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯆꯪꯉꯛꯈꯤꯑꯕ ꯑꯩꯈꯣꯏ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯏꯁꯇ꯭ꯔꯒꯜꯗꯗꯤꯀꯣ ꯊꯤꯌꯦꯇꯔ ꯆꯪꯉꯛꯄꯁꯦ ꯑꯩꯁꯦ ꯌꯥꯝ ꯀ꯭ꯂꯥꯁ ꯑꯩꯅ 8 ꯑꯗꯨꯃꯥꯏꯅ 2016-17 ꯁꯨꯃꯥꯏꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯊꯤꯌꯦꯇꯔꯒꯤ ꯋꯥꯔꯛꯁꯣꯞ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥ ꯑꯃꯒꯤ ꯇꯧꯕꯅꯦ ꯇꯧꯕꯁꯤꯗ ꯋꯥꯔꯛꯁꯣꯞꯁꯦ ꯌꯥꯎꯕꯁꯤꯗ ꯊꯤꯌꯦꯇꯔ ꯋꯥꯔꯛꯁꯣꯞꯁꯦ ꯌꯥꯎꯕ ꯃꯇꯨꯡꯗꯩꯗꯤ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁ ꯂꯧꯍꯧꯗꯣꯏꯅꯦꯕ ꯑꯥꯔꯇꯤꯁ ꯊꯤꯌꯦꯇꯔꯗꯒꯤ ꯋꯥꯔꯛꯁꯣꯞ ꯇꯧꯔ ꯃꯇꯨꯡꯗꯒꯤ ꯑꯈꯟꯅꯕ ꯑꯥꯔꯇꯤꯁ ꯈꯔ ꯈꯟꯒꯠꯂꯧꯔꯒ ꯊꯤꯌꯦꯇꯔꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯅꯀꯣ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯁꯤꯃ ꯂꯣꯏꯁꯤꯜꯂꯦ ꯋꯥꯔꯛꯁꯣꯞꯁꯤꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯆꯥꯛ ꯆꯥꯅꯩ ꯑꯥꯔꯇꯤꯁ ꯃꯈꯩꯁꯤ ꯄꯨꯂꯞ ꯑꯣꯖꯥꯒ ꯌꯥꯎꯔꯒ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥ ꯃꯈꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯒꯦ ꯈꯣꯠꯀꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 13 ꯑꯥꯒꯁꯀꯤ ꯇꯤꯀꯦꯟꯗ꯭ꯔꯁꯦ ꯁꯥꯟꯅꯗꯣꯏꯕ ꯂꯤꯂꯥꯁꯤ ꯁꯤꯒꯤ ꯂꯤꯂꯥꯁꯤ ꯌꯥꯎꯍꯧꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯛꯑꯦ ꯑꯣꯖꯥ ꯃꯈꯩꯁꯤꯗ ꯇꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯣꯖꯥ ꯃꯈꯩꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯍꯔꯥꯎꯅꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯣꯔꯐꯨꯒꯥꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯦꯡꯉꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯒꯤ ꯑꯗꯨ ꯐꯦꯡꯉꯦ ꯑꯗꯒꯤ ꯑꯣꯖꯥ ꯃꯈꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯃꯈꯩꯅ ꯍꯣꯏ ꯌꯥꯎꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯂꯥ ꯇꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯒꯤ ꯊꯤꯌꯦꯇꯔꯁꯦ ꯌꯥꯎꯕ ꯍꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯊꯤꯌꯦꯇꯔ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯍꯥꯟꯅ ꯌꯥꯎꯔꯛꯑꯦ ꯑꯩꯁꯦ ꯀꯛꯆꯤꯡ ꯂꯤꯕꯔꯇꯤ ꯊꯤꯌꯦꯇꯔꯅ ꯑꯣꯖꯥ ꯎꯇꯝꯒꯤ ꯃꯈꯥꯗ ꯂꯩꯕꯅꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯌꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯁꯦ ND ꯊꯤꯌꯦꯇꯔ ꯆꯪꯉꯤꯉꯩꯗ ꯑꯣꯖꯥ ꯗꯤꯄꯛꯀꯤ ꯃꯈꯥꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯗꯤ ꯊꯤꯌꯦꯇꯔꯁꯤꯅ ꯍꯥꯟꯗꯣꯏꯅꯦꯕꯀꯣ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯗꯒꯤ ꯑꯥꯔꯠꯀꯤ ꯂꯝ ꯉꯥꯛꯇ ꯑꯣꯏꯖꯔꯒꯁꯨ ꯂꯝ ꯑꯅꯤꯁꯤ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯈꯦꯠꯅꯔꯤꯕꯅꯤ나 ꯊꯤꯌꯦꯇꯔꯒꯤ ꯂꯝꯁꯤꯗꯁꯨ 2016-17 ꯍꯥꯏꯔꯒꯗꯤ ꯀꯨꯏꯔꯛꯑꯦꯕ ꯆꯍꯤ 7-9 ꯑꯗꯨꯝ ꯁꯨꯔꯛꯂꯕꯅꯤ나 ꯃꯁꯤꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌా ꯑꯃ ꯊꯦꯡꯅꯕꯤꯔꯛꯑꯝꯒꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯌꯨ ꯋꯥꯏ ꯊꯤꯌꯦꯇꯔ ꯇꯧꯕꯁꯤꯗꯤ ꯋꯥꯏ ꯁꯦꯡꯅ ꯇꯣꯉꯥꯜꯂꯦ ꯑꯇꯩꯒꯤ ꯑꯩꯈꯣꯏ ꯑꯥꯔꯠꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯇꯩꯁꯤꯒ ꯃꯥꯟꯅꯗꯦ ꯊꯤꯌꯦꯇꯔꯁꯤꯗꯤ ꯁꯦꯡꯅ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯗꯒꯤ ꯏꯁꯥꯅ ꯊꯦꯡꯅꯕ ꯌꯥꯕ ꯏꯁꯇ꯭ꯔꯒꯜ ꯊꯦꯡꯅꯕ ꯑꯋꯥꯕꯁꯨ ꯂꯣꯏꯅ ꯊꯦꯡꯅꯩ ꯅꯨꯡꯉꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯝꯗꯦ ꯊꯤꯌꯦꯇꯔꯁꯤ ꯇꯧꯕꯁꯤꯗꯗꯤ ꯑꯋꯥꯕꯗꯤ ꯌꯥꯝꯃꯦ ꯑꯋꯥꯕꯗꯤ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯩꯗꯤ ꯊꯕꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯁꯦꯝꯕ ꯁꯥꯕ ꯑꯗꯒꯤ ꯐꯤꯔꯣꯜꯗꯕꯨ ꯑꯣꯏꯔꯒꯁꯨ ꯁꯦꯝꯕ ꯁꯥꯕ ꯑꯗꯒꯤ ꯂꯤꯂꯥ ꯇꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯗꯥꯏꯂꯣഗ് ꯐꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯏꯁꯥꯒꯤ ꯂꯤꯂꯥꯗꯨꯗ ꯆꯪꯉꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯄꯣꯠ ꯆꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃ꯭ꯌꯨꯖꯤꯛꯇꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦꯠꯇꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦꯝꯕ ꯁꯥꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯖꯩꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯂꯤꯂꯥ ꯁꯨꯇꯤꯡ ꯇꯧꯕ ꯅꯨꯃꯤꯠꯀꯥꯁꯦ ꯑꯩꯈꯣꯏ ꯄꯨꯡ 2-3 ꯇꯥꯗꯣꯏꯅꯤ ꯅꯣꯡꯉꯥꯟꯕꯒꯤꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯀꯥꯁꯦ ꯑꯗꯨꯝ ꯇꯨꯝꯕ ꯃꯆꯦꯠ ꯑꯩꯈꯣꯏ ꯆꯥꯕ ꯃꯆꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯊꯤꯌꯦꯇꯔꯁꯤꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯇꯝꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯗꯧꯔꯤꯕ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤꯁꯤ ꯁꯦꯡꯕ ꯁꯤꯠꯄ ꯅꯥꯟꯕ ꯇꯛꯄ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯇꯣꯉꯥꯜꯂꯦ ꯑꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃ ꯎꯕ ꯃꯇꯝꯗ ꯈꯨꯔꯨꯝꯕ ꯍꯥꯏꯗꯤ ꯑꯗꯩ ꯃꯣꯔꯦꯜ ꯂꯦꯁꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦꯅꯦ ꯊꯤꯌꯦꯇꯔꯒꯤ ꯂꯝꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯒ ꯗꯥꯏꯂꯣꯒꯃꯛꯇ ꯇꯧꯔꯛꯂꯁꯨ ꯊꯤꯌꯦꯇꯔꯁꯤꯅ ꯍꯦꯟꯅꯁꯨ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯎꯖꯩ ꯑꯗꯣ ꯁꯤꯒꯤ ꯗꯥꯏꯂꯣꯒꯀꯤ ꯇꯝꯕ ꯈꯣꯠꯄꯁꯤꯒꯤ ꯃꯇꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯨꯏꯅ ꯆꯪꯕ ꯌꯥꯎꯋꯦ ꯗꯥꯏꯂꯣꯒꯁꯦ ꯇꯥꯗꯕ ꯑꯗꯒꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯊꯤꯌꯦꯇꯔꯗꯗꯤ ꯑꯃꯨꯛ ꯔꯤꯌꯦꯂꯤꯁꯇꯤꯛ ꯄ꯭ꯂꯦ ꯐꯣꯛ ꯀꯥꯏꯅ ꯑꯗꯨꯝ ꯑꯗꯩ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯇꯣꯉꯥꯟ ꯑꯗꯩ ꯋꯥꯉꯥꯡ ꯁꯉꯥꯡꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯇꯥꯅꯉꯥꯏ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯣꯖꯥ ꯃꯈꯩꯁꯤꯅꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯠꯅꯖꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯤ ꯋꯥꯠꯂꯗꯤ ꯌꯥꯗ꯭ꯔꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯅ ꯇꯥꯛꯀꯅꯤ ꯑꯩꯅ ꯑꯃ ꯇꯧꯊꯣꯔꯛꯑꯒꯗꯤ ꯑꯗꯨꯁꯨ ꯕꯦꯔꯥꯅꯦꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯒꯁꯨ ꯎꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯎꯠꯆꯒꯗꯧꯔꯤꯅꯤꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯣꯖꯥꯅꯗꯤ ꯆꯨꯝꯅ ꯇꯥꯛꯑꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯖꯥꯅ ꯑꯗꯨ ꯍꯥꯏꯔꯅꯤ ꯑꯩꯅ ꯑꯃꯨꯛ ꯁꯦꯔꯥꯡꯒ ꯇꯨꯔꯥꯡꯒ ꯑꯃꯨꯛ ꯇꯧꯁꯤꯟꯕ ꯑꯗꯨ ꯗꯥꯏꯂꯣꯒꯁꯤꯃ ꯍꯥꯏꯗꯤ ꯁꯤꯟ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯇꯥꯅꯉꯥꯏ ꯇꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯦꯔꯥꯎꯟ 3-4 ꯗꯦ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯄꯣꯠꯇꯨꯃ ꯐꯪꯅꯉꯥꯏ ꯄꯥꯡꯈꯠꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯗꯣ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯑꯃꯒꯤ ꯇꯝꯕꯒꯤ ꯃꯇꯝꯁꯦ ꯗ꯭ꯔꯃꯥ ꯑꯃ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯇꯝꯕꯒꯤ ꯃꯇꯝꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯉꯤ ꯇꯝꯕꯁꯦ ꯑꯗꯨꯝ ꯊꯥ ꯑꯃ ꯑꯗꯒꯤ ꯍꯣꯏ ꯂꯤꯂꯥꯁꯦ ꯍꯥꯟꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯒ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯞꯇꯥ 2 ꯇꯝꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯂꯤꯂꯥꯁꯦ ꯅꯧꯅ ꯄꯥꯡꯈꯠꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯥ ꯑꯃꯒꯁꯦ ꯑꯗꯨꯝ ꯀ꯭ꯔꯣꯁ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯊꯥ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ
lay hai ta matam de dumak changi changi matam di am changi film ga su tongal le adagi lila tamna set sa doi ni lila tamai matam tungana khaido kani adagi set sa bagi matam tungana adagi costume gi kai gi akhoi na loin tawani na ko dum tungal le hai da dar loina mak si hotna bani na makha sa thajar poina hauji phawba sida drama kaya dadi saruk ya bikre o drama se ai lila kakching da dum lila kakching da leiringai hoi kakching da leiringai da liberty theater da leiringai da lila dum manga ahum mari manga hai tare ne adumaina dum yawramme aduga mu 2021 da changangai gi anti theater da lai sigi matung da mu lila hauji ki oina di lila mari mu adumaina om dongwal adumaina yawgre hai tare du mapan da su sanaba dum chatpa yawe NSD BRM ahoi international theater festival NSD na sinba ko ahoi du hanak chahi hai tare ne February da Rajasthan da Jodhpur da khudito pasana lila ma ului tabala sam nungai je ada manipur da sanarak pasidi manipur gi audience sing sidi hana dagi manipur gi theater gi se khoi gi le hauda dum churaga leirabani na amu manipur da sanarak pase loan gi oiraga su kemta problem se leitre ko ado mapalam da chatlaga sanabirak pa matam sidadi audience su pum nau nau bo oigadori ne aduna sigi su tongan ba maham so idana leram gani na khali masigi matang su khara thambi hoi mapan da sanaba sidana mu akhoi gi tongan na thajin doi ne ba haidi posima akhoi gi footage ma hana akhoi gi just ma khai sida hana tharaga selection to hondoi ne adu si selection to sida akhoi gi subtitle hap ko doi ne ba subtitle hap matung da moida lila sima approve tore yare khole habagi mail la ga matung sida lila su utoi ne adu lila utpa matam da dum akhoi na tori ba haidi akhoi na dialogue tabu ngang ba di dum manipur da dum chane lila du su sannawi mate dum mona sum yengi adu mafam da dum lila yingba laiba singdo NSD gumba adagi lila adum phajana experience leiraba singna ayamba oina yengi yengbani na adum akhoi na toriba poto moi adum ayamba loin gyan taeba adum gyan tabni na adum lila se loreba matung mona so dum khoi gi back stage ta haitare ne changa ga dum appreciate toramba me am su yawe dai khoi gi oja ga sudum unaga lila si matang da dum discuss tawna ba haitare ne adum mu am yawe haitare ne loan gi khena balai jaraga so ekhoi gi expression mawong mataw si ke asina su dum choidana art haiba sidi khoi thamoi da phawhan bangam badune ba maru ori se wari marak sida ekhoi gi hauji pukta saruk ya biriba drama mayam sida gi pamjana tawkiba dialogue matek amatang khudol tambiram ya ai taw charamge lila se hanak nongna panghat ki balila ni haitare ne ai pitangai na khoi gi nauthingkhong gi wari historical play oiga doine ba hoi historical play ne sigi matang da dalo akhoi pitangai mayum sida seloi langmai makhai sina phupchillaga agi ningthong macha nauthingong si puthoro haibagi matang sida praja mayam sina thomjillaga mongoda ngang mokhotpagi matang dun ai si praja sai ahoi adugi matang dun tawjaramge iya adum haginu loktibi nunna adum ninglabsu nane masa mabudi thararoye maiding ura kon thoba mahangna seloi pumbabu laksa thikiba lamai khoibo longnam kiba nongbo seloi wa kongam loye smaina lay yam phajana tawbirakre ngasai gi leitrabi perodi gi dialogue tawkiba dugo onthokna khenakre haidi chapmana mi ama tangdagi tawrine ga haibada ngakpa phawbagi mongda sumaina phammaga chumna wari sanarambadagi phatlawna tawrakibado suddenly yam expression ta pan kibado yam nungaiba phawe ado theater gi lam amadi leitrabi perodi gi sidadi hanadagi dum leibire ado ekhoi gi hauji train oina chatnariba web series kumba sidadi khongdaba leibirabra web series se hoi tawgre web series aigi miss nungsibi na hoi young film production gi web series ma yawgre ai hoi JB gi mawanaba sai ahoi makhata na khoi gi film gi lam sidadi changsin gi haina khanbibadi leibiribra adum hoi khalle adum artist hai bisi art ki ni na damok ta tholamina adum khuding ma si touch tawu ju mathau tai na khalli film je mamang di tawde hanakti project ma khoi gi maibi gi macha ina horror manipuri horror film ama tawri dara raskishan khoi perodi gi mana direction tawe dagi khoi chena madana main protagonist hai tare ne adumana tawe ai di kanu ni adum khoi bet ki khoi antagonist ki kanu hai tare role ma hoi khongloi hai tare adumana sai hai tare hoi khongda ba haidi changsin bi badi haubira bane bako ado film gi lam sida su changsin ba dum haubire makhata na su adum changsin bi ki gani haina khanjai ado tungi punsi da art ki lam sida su aduga personal life ta su tungi punsi da
ꯀꯔꯤ ꯍꯣꯠꯅꯕꯤꯒꯦꯅ ꯈꯟꯕ ꯀꯔꯤ ꯄ꯭ꯂꯥꯟ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯔꯤ ꯍꯣꯠꯅꯕꯤꯒꯦꯅ ꯈꯟꯕ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯌꯨ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯊꯤꯌꯦꯇꯔꯁꯦ ꯑꯗꯨꯝ ꯇꯧꯒꯦꯅ ꯈꯜꯂꯦ ꯊꯤꯌꯦꯇꯔꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯑꯩꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅꯒꯦꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯊꯤꯌꯦꯇꯔꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯑꯩꯒꯤꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯒꯤꯁꯨ ꯊꯤꯌꯦꯇꯔꯁꯤꯗ ꯑꯩꯒꯤ ꯖꯒꯥ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯈꯤꯇꯪ ꯌꯥꯝ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯖꯒꯥ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯊꯝꯒꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯃꯛ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ आर्टकी लमसिदा हाना खोंदादुना लैबिरबा नहा अमा ओइना अखोइगी लमसिदा चंगनिंगबगी अपांबा लैरिबा मियोइसिंगसिदा मरोइना नहासिंगसिदा हाइबा तारे अमित की ओइबा पुक्निंगी वाफमसिंग थंबिनिंगबा अमितना मखोइदा करी हाइबिनिंगबगे अइना हाइजनिंगबदी अखोइगी यूथ सिंग हाइतारेने हौजिक आर्टिस्ट अमा ओइनिंगबगी वखलोन हाइदि एक्ट तौनिंगबगी वखलोन सुम लैबा यूथ सिंगदा अइना हाइजनिंगबदी ओजादा रेस्पेक्ट थंबा ओजादा डिसिप्लिन काइदबा दगी ओजा सिंगसिदा रेस्पेक्ट तौबा दगी ओजा सिंगसिगी मबुकनिंग नुंगाइदबा थबक तौदबा दगी होटनागेना थोलक तागदी स्ट्रगल जी मैम थेंगनारानी स्ट्रगल दी हौजिसु स्ट्रगल जे लोइद्री अखोइगिसु ओइना हौबदसु गाइरी चचु चटखिनी अइना हाइजनिंगबदी मनिंग हल्लेनासु अखोइगी तोकपा नतबा मनिंग हंजसनु हल्लगा अमुक्तंगदी मवांग चखत्किबदुदा अदुम जर कागिबगी एम अमदा वखलोन हाइतारेने होय अदुगुम्बा अमगा लैनगा इसान इसा सेल्फ कॉन्फिडेंस लैजबा थाजबजे इसान इसा थाजबल थमद्रगदी अदुसु दुम क्या होनरसु दुम कानदुरोय इसान इसा थाजजबा अइना तोरि पोसिदा फंगदबा यादे खनलगा होनबा हाइतारेने अदुमाइना थमजगे याम नुंगाइजै अमित ngasi अमित के मतम काइथोकपिदुना अखोइगी स्टूडियो दा लेंबिरक्तुना वारी वताई सानबगी तंजा पिबिबगी दमक्ता अमित पो अमुक हन्ना थागतचरी मयामु थागतचरी हौजिक ताबिख्रे नहारोलगी अखन्नबा थौरमदा लैत्रबी पेरोडी अमदी थिएटर के आर्टिस्ट ओइना लैबिरिबा अमित खेत्रिमयुंगा उनदुना वारी सानजखिबी लोरिंदा युमनाम थौरम असि तामिनखिबगा लोइनना ngasiगी ओइनदी नहारोलगी अखन्नबा थौरम नानथोकचबा मतंग असिदा लोइसिनजरी थौरम ताबिरमलिबा पुमनमकपु अमुक्का हन्ना खुरुमजरी।